Sanamahi laining chatpa singgi maru oiba thouram ama oiriba meragi nongma panba Mera Chaorel Houbagi thouram ngasisu Lainingthou Sanamahi Temple board na sinduna haying khongbal da leiba Lainingthou Sanamahi gi laisang da natki chatnabi kayaga loinana pangthokhare thouram aduda Lainingthou Sanamahi Temple board ki member secretary sibadata luwang yauna board ki maru oiba mioi kyana saruk yakhi thouram ga mari leinana board ki vice president oiriba vidyapati senjam na hai mioi thawai hap khibagi numina sibo lamdam sigi miyamna punsi nibagi thauram asi pangthoktuna lakli numida sidagi sanamahi su mioi bana irat pahoduna lakhi sanamahi asi maitei furup kidi thadok naba yadraba amani haina su phongdokhi nangna taibang sem horo mai sing nusit putho o amadi lengin panliba hepal upal chewaya punam semno haino semalama matungda makhogi machinjak semalorba matungda namu taibang mioi ba semno haina potak pira matungda namu taibang mioi ba semle namu taibang mioi bagi thawai hakro nimit ado ngasi meragi nongma pamba asini haiduna ngasi bawa irat naduna namu taibang mioi ba khogi changjen punsi changjen ni banumit to ngasi asini haing khomangi maru dagi adugonaba ising do loroga fam basida pujara kanda lengthoya kanda ma ngasi holen dangwaram ningjin duni kana sekaluna aduna Lainingthou Sanamahi se akhoga thanaba yadaba mirat nongma pama khoga yamna maru oibana mil amani haiduna logjeriba maite khogi yai pharbana mini Lainingthou Sanamahi Puya Sandoklup LSP SL amadi more maitei lai thogalup anina senduna chahi asigi oina tarpan haisoi katpagi thauram ngarang pangthokrai lup asigi thomi singna puna saruk yaduna more gi khuzai lok turelda hailei katuna laikhidraba ipai pu singi mafamda thongni jakhi